BSF Meitei macha ama India Pakistan land da laikhidre soldier bomb splinters na panbadagi laikan aduna lakhiba adu laikan nabangamdana laikhidabani hairi NIA na wanted lauthokraba PLA gi kedar ama faba ngamkre kumja 2021 da Indo Myanmar border da leiba Rohingya police station gi manung chanba S Second village ta Assam Rifles ki convoy da ambush chatha ki bathaudo kamari lainana National Investigation Agency NIA na matam aduda wanted lauthokraba People's Liberation Army PLA ki kedar ama ngarang Manipur police ki kangbu amana faba ngamle hairi Manipur police ki makok thongba officer amana Hindustan Times ta phongdorakpagi matung ina farba kedar adudi sagol sem sanatomba kungataret laifam Thawal district ki tentha village ta leibani maha ngarang wangbal maning leikai dagi Faba ngamkhibani mangodagi mobile handset amasu phangba ngamki kumja 2021 gi November 13 da Assam Rifles ki convoy amada Churachandpur district ki mafam amada attack chathaduna 46 suba Assam Rifles ki Colonel Biflaf Trifati ma ki loina bi amasung pikliba macha ama hat ki bathaudo aduda chenaba singi ming NIA na pikhalakpada sagol sem sanatomba gi ming yauri hairi laibak thiba thaudo adu Colonel Bipal Trifati na ma ki loina bi amadi pikliba chahi taruk ta ngariba macha Nupagi punna Rohingya postagi mayumda halakpagi lambida thokibani ambush aduda havildar ama yauna punna jawan taruk su laikhidabani matam aduda chathakhiba ambush adu PLA amasung Manipur Naga People's Front MNPF na tawbani haina claim tawba laikhibani thaudo sigi matangda NIA na thigatpaga loinana militant tara masak maming kumja 2002 gi January 6 ta lauthoki mioi tara sigi manungda sagol sem sanatom magi ming yauribani loinana makhoi mari makhong takpa ngamba mioi da lupa lakh taruki reward pigani haina sumatam aduda lauthokibani makhoi gi mathakta NIA na Indian Penal Code ki tungan ba section sing unlawful activities sing prevention act Arm Act amasung explosive substance Act ki makhada case ama register tawkhibani haina su Manipur police ki makok thongba officer aduna makhata na phongdorakli Chahi cha kaya singchep thajinduna amadi soiraga laklaba iramdam asi chumthoktuna awonba Manipur amagidamak mamai chumbada miyamna thaujal pibiu MP Bimol Chahi cha kaya singchep thajinduna amadi soiraga lakhiba iramdam asi chumthoknaba isorna tanja ama pirakpani handaki asida matam sangna ireicha singda phungatuna leiramba si chumthoktuna anauba punsirol amadi awonba Manipur ama oinaba aikhoi punna honnaminasi haina Lok Sabha gi MP Bimol koijamna phongdokre Wafam asi Andro Khunjau Baptist Church ki kuntraga mathoi suba Mother Day gi thoramda saruk yarduna phongdokhibani Andro Chambra laikai da pangthokiba thoram aduda chief guest oina saruk yaraduna MP Bimol na makhata na hai lamdam ase ingtapa hanjilaktuna hena nungaiba lamdam ama oina bai khoi punna khong thangmina bachangi chahi cha kaya singchep thajinduna amadi soiraga laklaba iramdam asi chumthoktuna awonba Manipur amagi damak mamai chumbada miyamna thaujal pibiu Loinana awonba Manipur ama oibada thaudang lominasi ma ki maikaidagi so angamba thakta honagani aihak lai nate aigi so asoiba lakani maduda miyamna ngakthokpinaba thongnibiu haiki Mother Day gi matangda palladuna mahakna hai lamdam sigi ima singa lawkiba thaudang Manipur gi puwari hangatna yengbada kawba yaroi ima sing aduda cheliba matik mathauna mama ama oibagi miyam punna konsinba amadi apunba sagatpagi wakhalon loinana Masagi oijaba pumnamak tungoinaramlaga macha sing hana kanaba honakiba thaudang adumak mangonda sinabiduna laiba ase kanduna mamai chumba ngamjage haina mahakna MP oine hek karakpaga khwairaman kaithel da chatuna kaithel lairambida thongni jaki haibaga loinana lamdam asidagi haukiba thauna lairaba ima sing adugi matik magun aikhoi khudingmakta yaufam thoi Mother Day si Western Rome dagi laklaba sumalemgi oina yanaraba wafam oibana Numit asina lakpada aikhoigi ima singna lawkiba thaudang aduna hongnana ningsingminaba mathau tai haiki mahakna makhata na hai mama amana lawriba thaudang asi singthabada loibi nairoi aikhoi miyoibana hek pokpadagi khwaidagi nungsiba asi imani aikhoina ima nungsibagum ima laiba asisu imaga chap manana nungsiba changi aikhoi khudingmak ima laibak sigi matha nungda pokpani matha nungda chawbani aigi poknafam asi kaidang nungda miraiba amadi kaukthokpa yaroi haiki Miyoibagi punsida ima haibasi yamna maru oi ima leiramdrabadi ngasi aina miyam mamangda lepliba asisu leplamloi imagi thaudang aduki matik chawi aina ngasi miyamgi thaugoldagi MP oijariba asisu imagi achauba khudolni piklingaidagi leibaki amadi miyamgi thabak tawba haurakpada imana ihakpu pukning thaugatpiduna laki aigi nungi wakhalon asibu imana matam chuppada khangbiduna nongmata namthabiba tawkhide haina mahaki mamabu ningsingki
Kanglaipak apunba khulaugi update gi lokhojarake Tonjangda PDF na KIA gi camp thugaikre aso apan asi ana yam yaukre Yellow mi singi fangpham thokpa hak phangnaba amasung Meitei sing ST gi lista channaba angam bathakta hotnagani Maheshwar Yellow mi pumnamaki fangpham thokpa hak phangnaba amasung Meitei sing scheduled tribe gi lista channaba angam bathakta hotnagani haina RPIA gi National Secretary Maheshwar Thoknabada na phongdokre Palace compound laiba Maipa holding asi RPIA Manipur State Committee gi nauna thau pugadaba sing taramna okpagi thoramda mahakna wafam asi phongdol aduna makata na haikibada politics na khulai oiraga Manipur kannaba paikhatliba thabak thoram kaya na ngasi di party asi Manipur gi tongan ba constituency da masa mareng phandokba hore ngasi Manipur State Committee gi thau punaba khalabasing asi Manipur kanning bami ngaktani Manipur kanminnabagi agenda namang tharaga thabak tawminaba haibasi aikoi pumnamaki pandam oiminasi RPIA asi state party oina recognize tawrakhrabasu Manipur dadi party asi gi thabak thoram sing regional gi thakta thabak tawgani wafam asi RPIA gi luchingba singda su khangan khiba laikre party gi maikai dagi su Manipur gi oina di high command gi wafam lairoi haina fogdok khiba lai Asiguma fibam ama laibana Manipur gi interesta party asina ningkha tamna thabak pangthokpa ngamlibani RPIA gi oinadi politics sa yumfam oiba thabak thoram ngakta pangthokani haiba leite miyam gi chawkha thorang amasung yellow mising gi fangpham thokba hak fangnaba angam bathakta honagani loinana Meitei Bsf na constitution gi ngaklo fangnaba gi damakta scheduled tribe list channaba party asina angam bathaudang logani haiki ngasi gi thoram aduda RPIA Manipur gi state committee gi nauna thau pugadaba mioi nifuga nipana saba party sigi Manipur state president su oriba Maheshwar Thoknabada na party gi lengyan yanuna amasung certificate piduna harau taramna okhi